Pauche de Yumpok Ipamaroiba Pau Kharab de Togeri, Maynmar na Indo Myanmar Friendship Gate number 1 amasung 2 September Kuntrap Faoba Thingkhidoure. Manipur Lekang na Indo Myanmar border dat lalol itik kamari laina na poche putok puchin tawpada. Ayam happy Krapasuk Myanmar Lekang na di Indo Myanmar Friendship Gate number 1 amasung 2 September Kuntrap Faoba Thingkhidoure. Manipur Lekang ki Chief Secretary su Oriba State Disaster Management Authority ki State Executive Committee ki Chairperson Dr. Rajesh Kumar Kodek pi dunang ngarang thokiba Home Department ki order amagi matung ina ngasi dagi auraga September kuntra po pasat nagadaba alok ki kanglon sing Laothokhre bani alok ki kanglon sing Laothokhre aduda lengak na piba SOP mapung phada ngak laga Myanmar gi yana ki land border at trade credits ki makada aba piraba polam sing Indo Myanmar border da pothok pusin tawbada athing balai ru haina khangani ki bani aduba Myanmar gi Tumu district ki district administration Chawin una Tengnopol district ki Deputy Commissioner da ayuba chirol amathaduna Indo Myanmar Friendship Gate number 1 amasung 2 asi Myanmar lenga ki beke digi lakliba September kuntra po thingkhigadi haina kangal lakhibani Indo Myanmar Friendship Gate number 1 amasung 2 thingbagi thorang asi Myanmar lenga na COVID-19 ki laina lechat asi ko control tawna ba amadi sandorak ba thingna ba lokulak ba thorang ki sarukama oigani haina su Tamu district ki district administrator na Tengnopol district ki DC da irakip serol aduda padle ato pau amadana Athuba matamda school Hangnaba Khannare Athuba matamda school sing thong Hangnaba thorong lakhutpa haure hiramachige matamda matangda Director of Education SL Nandakumar thokiba notification amagi matung inna lockdown hek loibaga school thong Hangnaba ki matangda mathokta ba thabak thorang sing lakhutnabagi damak JEO amadi school punamaki headmaster singna lakhutpa yaba thorang sing ka mari lainaba report September 3 phawbagi mamangda piraknaba khanganke Nakalam Romda, Tumdana Leibe Nupi Amage Hakchang Manungdage Mari Sangba Laothokhre. Yamna ngakpa amadi amuk phawba thokidraba yamna kiningai orba thoktok ama oina Nupi amana Tumdana leiringai matamda macindagi fit mari Sangba ama masa manungda sangkhre aire. Lil aduna Nupi adugi masa manungda sangkhriba matung lil adu sor honba ngamdana sikhre aire adubo Nupi adugi respiratory trend lil adu panduna leikibani aire. Source ki matung ina harip angakpa amadi kiningai orba thoktok asirosiagi Dagestan area ki lepasi hariba village atu de thokibani aire report ki matung ina Nupi aduna mahaki masa manungda kariguma pochak ama changkhre haiduna singnabadagi Nupi adu khudak hospital da chatkhe Nupi aduna doctor da mahaki masa manungda kariguma pochak ama changchinduna panduna leibaduna tawi haiduna doctor da tamkhibani doctor na Nupi adu ki masa adu check toba matamda respiratory trend lil ama panduna leiba thengna ki aire Doctor na Nupi adu da anaba phawdana ba hidak tharama matungda yamna section na Nupi adu gi makhraw manungdagi lil adu lakthopa ngamkhibani Nupi adu gi masa manungda panduna leikiba lil adu phutmari sanglamkani aibasi khankhide adubo Nupi adu gi masa dagi doctor aduna lil adubo makhnaw du gi lakthoklaba matamdadi akiba phawki aire doctor na haikiba matung ina lil adu sikhrabani adubo adu phawba makoina lil adu lakthopa matamda singnakibana lil adu karigumba Shidana pangtadon leibo aramlabadi khudong thingai oi haiduna jingnakibani Baragasida Pistol ki Waroisin Meyamge Apambage Mayokta Changsillaklabadi Lanjao Amadi Soidre Pandam Tha asida loisenkani hariba Bharat Sarkar amasung NSN IMG anigi santigi wari ki Waroisin Meyamge Apambage Mayokta Changsillaklabadi Lanjao Amadi Soidre machiki namata ikoina mikop nahum singna leiba dangai fadre amramda ikoi isana isa pungak chadrabadi mitokna ikoibu kaidungnung su kanbiroi aduna ikoi punna section chi Haina pandam gi serol amana aire serol asina makhatana aire bana September amadagi unlock 4 gi chana kanglon asigi komthok pasing asida araw bunungai bakaya su uri adubu kumna khanjaluro badi yamna kiningai ne changchetta ngasi mak travel history leitaba mioi chamagi mathakta positive oiri sikiba masing sukni pan chokre central government lakholakpa thorang pumba intoto aina aikoi gi state ta hekta chana bai basi local contest ta khadi khantaba change government lockdown tokduna 144 thamduna akanba section thorang kya lokal ingai da phawba lamen tumenba tumhenduna thorkiba sing police na phaduna fine thian ba detain toba potak piraga thadokiba kayani containment chol lakthoktuna section laba phawda mai papangam tribani aribida content sing asigi maroiba paw khara si paw tamjari ba manipur local news YouTube channel amadi Facebook page asidagi yengbir ba punamak puthaga chari loina na channel asina tomda kanarabadi subscribe like and share to ba kawi gunu punamak po amukan na thaga chari